Malemda Hosek monkeypox sandorakpagi pau thoklakpagai roinana chickenpox layong hairap manana unsa singpok thokpa yawba case singaloinana piklib angang ahom ngarang district hospital JIRIBAM ge casualty da pukhalaktuna laying sathakre hairiba angang singasi Mamang numit mangani dagi numit mapal ni fawbagi manungda hairiba layong asi naba thengnarakibane masagi chahi tha mapal dagi hauraga chahi mari fawbagi manungda leiba angang sing asi laying sathabada chickenpox natraga atopa viral lesion oiba mali haina JIRIBAM gi chief medical officer Dr. E Okendrona ngasi health services ki director da ayiba charol ama tharaktuna khangalakre Chief Medical Officer JIRIBAM gi pautak matung inna angang sing adubu masa gi yumdege mapan thokhandana numit 10 ni leinaba pautak pikre haire masigaloinina asa sing amadi anganwadi workers sing contact tawnaba khanghan ki haire Nakalamaromda Chief Medical Officer none Dr. Zingtuilung Kamaina Health Services ki Director da Tharaki Bachirol Amada Social Media da none district ta monkeypox ki laina SANDORAKLE haipa pau ama thoklang libasi aran bane District asida sigumba makhal amatagi anaba thengnaba leitri haina khangalakre hiramasi matang da ISCOM News ka Director Health Services Dr. Osana Hanbiga wari sanabagi matamda hiramasi matang da Mari Lainaba Intrusion Detection and Prevention System, IDPS State Surveillance Officer, District Surveillance Officer, Amadi, Mari Lainaba Dr. Singangasi Mipampang Toktuna Wakanakre. Angang singasi fagalakpa thengnabasu yaure, hauzik maki di chickenpox ni haibang amdre, asing ba ama khangduk naba Mari Lainaba report sing thana bahatnari haire, Nakalamaramda hiramasagi matangda, ISCOM ge Executive Editor, Noren Ningombamga, State Surveillance Officer, Dr. Gopal Sanasamga, Telephone gi khutangda, wari sanab amada miyamna, pakhat pidana leibinaba amadi, JIRIBAM District Expert Team sing leire, ahen ba layong ama, Asing ba layong ama khangdok na ba hayeng Guwahati da test kidamak tharaga ni hairaki Sir ngasi akoina ISCOM dagi tawjarpani sir maruwaina akoina sar dagi khangjaning basi JIRIBAM district ki oina chief medical officer na director of health services pi khalakkiba report abagi matungina angang ahung khak pikliba angang ahung khak makoiji unja da akoigi pokthokpagi mawong manba mayamnadi chickenpox mali haina bagi ataina tawnabadagi duba case ahung kak thengnayena report ama khak akoina thengnajaba masti akoina khangjaningi je sardagi chickenpox oigadra nataga viral lesions kumba oigadora haibadu sargi mafamdagi amta tajaning basa pani ai haijage hojiki hairiba semona thagalakpa posto adu akoina su thengnajare ngarang by evening 5 pm ge daira thagalakuni adaida akoina JIRIBAM da akoigi district surveillance team maina amal thamme akoigi health department ge moida pauji piraga akoina khudakta survey ama thajalle moina tawrakpa survey dui matung ina karamba makhalgi skin lesion oidoino haidana akoina changhanbada case sumaina tawi case ani amadi Assam dagi oi moi sahi mari suba nupa macha amaga thama panchuba angang macha amaga ani ji machin manauni Assam dagi ni moisina mamai machin swaiza thokpa aduga thabak kumba pambong gumdaga magi mapang opak amu khampek tanaga de maput machi daga puri thokpagi si symptom oiramba ade atopa angang amana thama sahi amaga makhai suba adumana JIRIBAM gi akoigi Alapur haiba JIRIBAM district tagi oiba hoi chimana mamai gi nakanda aduga pambomda Puri macha ahum mari khar thungba mo oiba adaida mayam sina hoji social media da viral ori sina chumne MPOK chickenpox ID confusion da blaiba MPOK se hoji world gi oina hoji kanna santor e haibagi public health emergency kana WHO lauthokpodu da adu da viral chatkiba madubo aikoina expert sing tawraga akoin contact tracing tawre aduga angang singdugi history lawre adu lawba matamdadi magi MPOX oinabagi symptoms di mangonda karimta leitaba aidi ma travel history leitre mangonda fever yaudre aduga atopa extra sign symptom yaudabnina madi MPOX oinabagi symptom di yaudre adubo akoigi dermatologist expert singi mod matungina moida yenghanbada akhang ai singi mod matung inadi masi impetigo oiba yai haibadi skin bacterial infection amu oiba yai haiba opinion ju pibire eba koida
Hoi. Adu bisa aina marak tana khangjaning isi. Abdi mayamna haina riba chicken pox kumba oirangadra viral legends kumba oirangadra haiba jimdi masi mari oidri haibi bani sa na haibi base. Ada nate ada chicken pox ji tongan bani chicken pox oiba oidabasi akoina viral legend ni chicken pox ni haibase chicken pox ya moromda yam araiba case amani da moromda hairagadi sir adudi hujik mayamda koina section ba yaba thabak koina pakhat yaba mayam pakanaba ma leiri sigi matang dadi sagi faitagi kari wafam thambi ni ba pani haijage akoigi mayamna pakhatnari je ngasagi akoi ojana takpiri ba chicken pox ai dugi maramda na te mayam pakhatnari je mpox ai na haibas dani mayam pakhatnari sina ado mpox ai ba anaba sigi oinadi magi oiningagi magi point jing je amatta test tawdamina masida thoidokna mayamna pakhatpiganu adai ma laknabai maramsu leite adai karigumba akoina suspect oire haragajo akoi hauji angang jingdu numit magi guideline gi matungna numit kuma thoini isolation thamo haibadugi isolation thame aduga loina loina na akoina singnabasi koknabagi damakta hujiki haiba angang dudagi sample ji lawraga akoigi test tawnabagi Guwahati Medical College da akoigi nearest testing center di Guwahati Medical College mina mangonda akoina sample ji lawraga akoi thanaba hayeng khudakta tharani aduga moisi test tawda pung 6 changbani hayeng chatpaji hangchit kumba nungdang waram yoragadi hangchit kumda akoi report si phangba yai akoi confirmation ma darkar laibani na masi oirani aduga loina loina na karigumba masida akoi praja singna yam pending oiningai su leite mangonda akoi isolation ju thamgre magi kaino su leitabni health department na mangonda section thorang lokhatpham thokpa loina lokhatli karimta chingnabigano haibaji ma thamjage akoi doctor ga wari sana jaba ISCOM channel ga wari sana jaba phangjaba machigi